लाइव थादब कोई मैम लाइव सूम थाजरको हजिसे FIFA World Cup 2026 पांथोलिबा सिगी सेमीफाइनल स्टेज यौसलकदोरे ngasi nongjai matung pungkai chatbada haibadi hayeng July ki tarik 15 gi July ki tarik 15 jigi angan ba ayuk haibatare India gi standard time da hairgana July tarik 15 gi hing pung baro makhai dagi haugadrumni sanabaje aduna pangthoklakliba FIFA World Cup ki semi-final ki ahanba match oigadoriba sida mayamna ju khangbirabadune France 2018 da koidana koidribada World Cup ki title lobu ngamkhiba France ka 2010 gi Africa da South Africa da togiba World Cup ki champion oikhiba title lokhiba Spain ga semi-final asida thengnagadori aduna asigi live asida changbiraba chalnau sing kaigumba wafum khara ai thamjage 2026 FIFA World Cup da Spain semi-final ki mafam kan mangamkre quarter final da Belgium ga yamna kanma moong da lamba tongnaduna Spain na Belgium bu score goal ani amada maithiba piduna semi-final chanakhibani Spain semi-final da 2018 ge World Cup champion France ka final changnabagidama akanba lamba lakliba July 15 haibadi ngasi July 13 gi India gi matamda ahing nongjai pungkai chatpada USA gi Arlington Texas ki AT&T Stadium da akanba France ka lamba tonaragane final changnabagidamata quarter final gi match da Belgium bu maithiba piraba matung Spain gi young oriba star yamna ju sakhangnaraba Lamine Yamal na mathang match oigadoriba semi final gi damak masagi oina matches ama piki masibu mipum khudingmak ki attention chingsin ki aduna young star oriba Spain gi Yamal asina pikiba matches aduda haiki karigumba France team na akiba ma leige hairabadi madu Spain team oigani haiki yam thona leina mahana phongdoki mahaki matches makha taraduna haiki Yamal na haiki bada ko mahaki matches makha taraduna haiki bada koidribada Spain na France pu yamna laksaki mahang na haiki bada aikoina France pu ki de haiki mahang na phongdoki bajiko Spain gi young star sina atopa yamna confident leina phongdoki ba wafam amana sanagadoriba semi final match asida option anikak legadori haiki mahang na phongdoki baje France na 2026 ki FIFA World Cup tharaga thangna na ahumlak World Cup final changba ama natraga Spain na France pu thangna na ahumlak maithiba piba haibisine mahang na phongdoki baje aduna changbirelba chinau sing makadana dumak ain thamjari wafum khara je makata jarake Yamal na sumna magi message ta phongdoki baje karigomba wafum khara lebadagine wafum asi karino harkanda wafum asi Spain na France pu 2000 Euro gi semi final da maithiba pikhiba amasung 2025 ki Nations League da maithiba pikhiba wafum sing asina history oiraga haibatare haukiba matamda laikiba namar moraga Yamal na magi akanba message aji pirakpune aduna Spain gi young star Yamal gi wafam asimak oiduna su 2026 World Cup asida France su yamna mating leina powerful oina lakli France team captain Kylian Mbappe bu thingba ngamdana makhoi ge panaba team sing knock out oikiba ngaktani mayamna su khangbirabaduni loinana Mbappe quarter final fauda 2026 World Cup ki oina goal 8 chanduna top scorer singe manungda challi Argentina gi Lionel Messi oisu yauri manana leri malingi miyamna Spain amadi France ki semi final asida mijeng
ꯑꯣꯟꯁꯤꯟꯅꯔꯛꯂꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡꯈꯥꯏ ꯆꯨꯞꯄꯗ ꯃꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯅꯔꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯗꯤ ꯏꯪꯂꯦꯟꯒ ꯁꯥꯟꯅꯕꯗꯒꯤꯗꯤ ꯍꯦꯟꯅ ꯐꯥꯎ ꯅꯨꯡꯉꯥꯏꯒꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯐ꯭ꯔꯥꯟꯁꯄꯨ 2024 ꯌꯨꯔꯣ ꯑꯃꯗꯤ 2025 ꯅꯦꯁꯟꯁ ꯂꯤꯛꯇ ꯁ꯭ꯄꯦꯟꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤꯕ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁ 2026 ꯋꯥꯔꯜ ꯀꯞꯀꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯑꯁꯤꯅ ꯐ꯭ꯔꯥꯟꯁꯅ ꯁ꯭ꯄꯦꯟꯒꯤ ꯃꯊꯛꯇ ꯔꯤꯚꯦꯟꯁ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯥꯟꯁ ꯁ꯭ꯄꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯖꯔ ꯇꯣꯔꯅꯥꯃꯦꯟ ꯑꯍꯨꯝꯗ ꯊꯪꯅ ꯊꯪꯅꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯦꯠꯆ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯃꯛꯇ ꯆꯥꯎꯈꯠ ꯈꯣꯡꯖꯦꯜꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕ ꯃꯇꯦꯛ ꯑꯃꯅ ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯁꯦꯃꯤꯐꯥꯏꯅꯦꯜ ꯌꯧꯔꯛꯈ꯭ꯔꯕ ꯐ꯭ꯔꯥꯟꯁꯀ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤꯕ ꯁ꯭ꯄꯦꯟꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯁꯥꯟꯅꯕ ꯎꯔꯤꯕ ꯕꯦꯁ ꯑꯣꯐ ꯗ ꯃꯦꯠꯆ ꯃꯦꯟ ꯑꯣꯐ ꯗ ꯃꯦꯠꯆ ꯇꯥꯕꯒꯤ ꯃꯅꯥꯁꯨ ꯀꯌꯥ ꯐꯪꯉꯕ ꯁ꯭ꯄꯦꯟꯒꯤ ꯌꯥꯃꯥꯜꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯑꯍꯦꯟꯕ ꯈꯔ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ 2026 ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 19ꯗ ꯉꯥꯏꯔꯤꯕ ꯁ꯭ꯄꯦꯟ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯔꯥꯏꯠ ꯋꯤꯡ ꯄꯣꯖꯤꯁꯟꯗ ꯁꯥꯟꯅꯔꯤꯕ ꯂꯥꯃꯤꯟ ꯌꯥꯃꯥꯜꯕꯨ ꯐꯦꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯀꯟꯅ ꯌꯥꯡꯅ ꯐꯤꯜꯗ ꯆꯦꯟꯕ ꯑꯃꯗꯤ ꯐꯤꯜꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯁꯥꯟꯅꯕꯒꯤꯗꯃꯛ ꯄꯥꯝꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕ ꯂꯥꯃꯤꯟ ꯌꯥꯃꯥꯜꯅ ꯇꯣꯡꯂꯤꯕ ꯕꯨꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯈꯔ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯊꯝꯖꯔꯛꯀꯦ ꯌꯥꯃꯥꯜꯅ ꯇꯣꯡꯂꯤꯕ ꯑꯦꯗꯤꯗꯥꯁ F50 ꯕꯨꯠ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯛ ꯎꯕ ꯐꯪꯂꯤ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯕꯨꯠꯇ ꯌꯥꯎꯔꯤꯕ ꯌꯦꯛꯂꯤꯕ ꯐ꯭ꯂꯦꯛ ꯑꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕ ꯁ꯭ꯄꯦꯟꯒꯤ ꯅꯠꯇꯦ ꯎꯠꯂꯤꯕ ꯐ꯭ꯂꯦꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯃꯣꯔꯣꯀꯣꯒꯤ ꯐ꯭ꯂꯦꯛꯅꯤ ꯃꯣꯔꯣꯀꯣ ꯂꯥꯃꯤꯟ ꯌꯥꯃꯥꯜꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐ꯭ꯂꯦꯛ ꯑꯅꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯏꯀ꯭ꯋꯥꯇꯣꯔꯤꯌꯦꯜ ꯒꯨꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯐ꯭ꯂꯦꯛꯅꯤ ꯏꯀ꯭ꯋꯥꯇꯣꯔꯤꯌꯦꯜ ꯒꯨꯅꯤꯌꯥ ꯌꯥꯃꯥꯜꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏ ꯂꯥꯃꯤꯟ ꯌꯥꯃꯥꯜꯅ ꯃꯁꯥꯒꯤ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯉꯩꯗ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯃꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯂꯥꯛꯄ ꯈꯣꯡꯆꯠꯇ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯃꯛꯀꯤ ꯁꯄꯣꯔꯠ ꯐꯪꯗꯨꯅ ꯂꯥꯛꯈꯤ ꯆꯠꯊꯔꯤꯕ 2026ꯀꯤ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯁ꯭ꯄꯦꯟ ꯇꯤꯝꯒꯤꯗꯃꯛ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯉꯩꯗ ꯌꯥꯃꯥꯜꯗ ꯃꯣꯔꯣꯀꯣ ꯑꯃꯗꯤ ꯏꯀ꯭ꯋꯥꯇꯣꯔꯤꯌꯦꯜ ꯒꯨꯅꯤꯌꯥ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤꯗꯃꯛ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯃꯤꯟ ꯌꯥꯃꯥꯜꯒꯤ ꯃꯃꯥ ꯃꯄꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯑꯅꯤꯗꯒꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯁ꯭ꯄꯦꯟꯗ ꯄꯣꯛꯄꯅꯤ ꯍꯥꯏꯔꯤ ꯁ꯭ꯄꯦꯟꯗ ꯂꯩꯔꯛꯇꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁ꯭ꯄꯦꯟꯒꯤꯗꯃꯛ ꯁꯥꯟꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯃꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯩꯍꯥꯛ ꯁ꯭ꯄꯦꯟꯒꯤꯗꯃꯛ ꯄꯤꯛꯏꯉꯩꯗꯒꯤ ꯁꯥꯟꯅꯔꯛꯏ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯁ꯭ꯄꯦꯟꯒꯤꯗꯃꯛ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯃꯛ ꯍꯥꯏꯈ꯭ꯔꯕꯁꯨ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯕꯨꯠꯇ ꯃꯍꯥꯛꯅ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯀꯥꯎꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯕꯨꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯩꯄꯥꯛꯁꯤꯡ ꯑꯗꯨꯒꯤ ꯐ꯭ꯂꯦꯛꯁꯤꯡ ꯃꯍꯥꯛꯀꯤ ꯕꯨꯠ ꯑꯁꯤꯗ ꯍꯥꯞꯂꯤ ꯑꯗꯨꯅ ꯂꯥꯃꯤꯟ ꯌꯥꯃꯥꯜꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯕꯨꯠꯀꯤ ꯗꯤꯖꯥꯏꯟꯗ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯐ꯭ꯂꯦꯛ ꯍꯥꯞꯄ ꯑꯁꯤꯅ ꯑꯇꯩ ꯗꯤꯖꯥꯏꯟ ꯍꯥꯞꯀꯗꯕꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯂꯨꯝꯅ ꯂꯧꯖꯕ ꯑꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯆꯤꯡꯅꯒꯗꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯁ꯭ꯄꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯦꯠꯆ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯀꯔꯝꯕ ꯇꯤꯝꯅ ꯋꯤꯟꯅꯔ ꯑꯣꯏꯒꯅꯤ ꯁ꯭ꯄꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯥꯟꯁ ꯀꯔꯝꯕꯅ ꯋꯤꯟꯅꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯁ꯭ꯄꯦꯟꯗ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯔꯤ